Phajinkhiba Meecham Khudakta Thadoku Tronglaobi Meehatta Chennabasing Cheirak Piyu TM KASOM Khunda NONGMEI KAPSINDUNA MECHAM Cheirak Piyu HAINA WAKAT KHONGJANG CHANGSINKHRE WAKAT KHONGJANG CHANGSINKHIBA Mafam Sing Adudi Pangai Bazardana Pangai Nepali Hotel Lairam Mapal Waiton Khundrakpa Makha Laikai gi Club amasung Maira Paibina Puna Khongjang Changsinki Khundrakpam Lai Mamang Community Hall dana Khundrakpa Mayai Maning amasung Awang Laikai gi Apunba Maira Paibi Club Singna WAKAT KHONGJANG Changsinki Sambai Community Hall dana Sambai Haraurau Mapau Maibungkom Ngarangbam Sairutel Morong Inkol Jingku Tangkamgi Maira Paibising amasung Club Singna Khongjang Changsinki Yumnam Kuno Community Hall dana Yumnam Kuno Apunba Sinamkom Ngangkapat Isikha Ising Thembi Lairok Sanjendo ki Apunba Maira Paibi amasung Club Singna Wakat mi phamki Aikoi asi ngasi makoi di atop asteta phajaba building leiraga wairaga leiba ngambani na aikoi gi singya tamja loya lamda leijeri ba isa isu isil inau mayam china tak itak sire mayum ingon han uzaba phangdre lukha singda chalhoraba mama mapa kainaraba masa kaya ma makoi sing adugi chaina khon sibu karimda ta phaudrabraba mi ama oitadi amagi awabadu share saruk yaba ngamba lenga ama pamjai hojik aikoina election gi matam asi khajikta nga sala hui pharakle matam chi de election chi de akoina kari karamba mong da kanada vote pi ga dage haibse akoi isa na mama ama oina yamna asiat pa phirep loroga tahonjaningi aduga asiat force na akoi bu nungsi da badi nate makhoju mapangan thoksadre Central Post tagi laiba active sargip tagi laiba miyosing asigi toriba thong ase aduki ba pendre makoina soire harba thabak asida kana gumba amatana makoigi masati action lawi da bagi mami su tai masi praja amoina ekoi supam pamde taseng bamak hairaga di ekoi ase pithibhi gi mafam punamak ta hairaga di manipur nupi ima ibel singi ki thauna ase thaina dagi makoi ge thauna ase thagana da hojik su adugi lingjel ado mangbana te aduna aikoina matam punamakta isa isu singi chungi sauda nauda gi damak manipur da khunda minariba lok khuting makki damak aikoi matam pumba de hingkini aikoi tawatabu isil inau isa isu khuting mangna aikoi amata oine hingminaraga iram dang kanminasi isa isu tungi sauda nauda da gyan tana tangdu leitaba manipur amok ohening Walak pa khabai na Manipur ki sakhum da khabai hida goro wala khabai khara sabase masi madi taseng na tahonning de aina matik cha da badigi mi gi sakhum ki khabai na ai gi sakhum da otpani isa gi tawham thokpa duty se tahon janingi loina na aina mitam bal oiraga di mi na aingon de insa na thamjaningi akhoi gi praja section khodi ba ngasi bok ta akhoi ningba thungda na khoi chawna na ga leli lili ge ha cha ga bu kano ge ha cha ga bu asugum laga tangdu le ta da ba gyan ta da ba mo mo to se akhoi adugi matik pende adugi matik nungaite adu apamba praja ge apamba amasung masige kholau sigi matungina akhoi am phajana akhoi gi achumba lambi da mayon da ko hala pa pa mi